खुरुमजरी ISTV की पाउमिंग ताबिरिब सिंह तराम नोकचरी नसी मोरे पाउदा माइनॉरिटी मुस्लिम सिंगी सेंटर ना लुपा करोड़ चहुम कायथोरक लगनी हाइना चीफ मिनिस्टर ओक्रम इबोबिना फोंदोखरे मणिपुर थुगाइनी हाइबा कांगबुगा पुनमिन्नदुना मिखल थेंगनगनी हाइबा मणिपुर मियामगी अपाम्बा ओइगद्रा हाइना डिप्यूटी चीफ मिनिस्टर ना हंख्रे अमदी अरीब असेंबली बिल्डिंग पॉलिटिकल म्यूजियम ओइना थमननबा ओ जोइना मणिपुर के गवर्नर दा तक्षनख्रे हजु पाउ संदोंग पिजरी माइनॉरिटी मुस्लिम सिंगी चौखट थौरांगी थबक पाइखतननबा सेंटरना लुपा करोड़ चहुम कायथोकपदा अयाबा पीरे हाइना चीफ मिनिस्टर ओक्रम इबोबिना ngasi कांग्रेस भवन दा पांगथोकपा माइनॉरिटी की कन्वेंशन दा फोंदोखरे माइनॉरिटी डिपार्टमेंट मणिपुर प्रदेश कांग्रेस कमिटी ने सिंधुना पांगथोकिबा थोरमदुदा चीफ मिनिस्टर ओक्रम इबोबी डिप्यूटी चीफ मिनिस्टर गेखांगम MP डॉक्टर मैन्या PhD मिनिस्टर I हेमचंद्र ऑल इंडिया कांग्रेस कमिटी माइनॉरिटी डिपार्टमेंट सेक्रेटरी अनीस दुरानी MPCC माइनॉरिटी डिपार्टमेंट के इंचार्ज MLA के मेघचंद्र सिंह एग्रीकल्चर मिनिस्टर अब्दुल नासिर पार्लियामेंट्री सेक्रेटरी MOBC अमीन शाह अमदी MLA फैजुर रहमान सिंह बा मियोय क्यान सरू याखी थोरंग मरी लेना चीफ मिनिस्टर ओक्रम इबोबिना मखाताना फोंदोखिबदा मणिपुर दा माइनॉरिटी सिंगी ओइबा तोंगानबा डायरेक्टोरेट अमा हांगनबा यामना कन होनरी मणिपुर दा लेरिबा माइनॉरिटी माहिरोई नुपी सिंगना लारिक लाइसु तंबेगी लमदा खोंग थांजलक्तुना माइ पाकपि चांग हेंगलक पाइबसि माइनॉरिटी सिंगे पबु खुदम अमनी माइनॉरिटी सिंगी ओइबा मॉडल स्कूल अमसु अथुबा मतमदा सानन होनरी माइनॉरिटी मुस्लिम सिंगी दमकता तोंगान तोंगान बा सबको थोरांग कया पाइखतन होनरी सकाना शासन तोबो मतमदा माइनॉरिटी अमदी मेजॉरिटी हाइदुना शासन तोबगी वाफम लेते सरकारसिना कालु खुदिंगमपु चप मानबमी येंगली हाइकी मणिपुर दा इनर लाइन परमिट सिस्टम चनहनबगी वाफम याउना तोंगान तोंगान इशू सिंग लाकपा मतमदा स्कूल कॉलेज सिंग दा चतुना माहिरु सिंगबु इशू अदुदा हेक्ता पुशिनन होनबा सि लाइबक थिबनी सरकारसिना ILP चनहनन होनबदा पामदब करिसु लेते सेंटर दा मसिगी वाफम सरकार असिना तंगनदुना लेरी फिबम मसिदा ILP चनहनन होनरिबा सिंगदा सरकार की माइकैदगी की करी हाइगदबनो हाइबा फाउबा हाइफम खंग्रे मणिपुर दा फॉरेनर सिंग चंगलक थिंबगी थबकती सरकार असिनसु लौखतुना लागली मखा तानसु लौखत खिगनी हाइकी स्टेट मयाम अमा ताली अदुदी क्रमाई तोबा अदुमाइना लोइना वक केनो तोबा तारदी नंग नेशन सिगी प्रॉब्लम इशू सिसिना खरा खनगदबने न खोइना हाउस दा रिजोल्यूशन लौदो दुमोइना हाय बइमदो खोइ उपाय लेते प्रजा सिंगी सेंटिमेंट प्रजा सिंगी अपाम्बदुनी हान लेरंबनिना हान लेरंबा इनर लाइन परमिट सिस्टम जी हान लेरमी 1950 दा स्वाइस तौबनी कनोना मणिपुर भारत मर्ज तौर मतुंगदा मधु विड्रॉ तौखिबनी अदु मधु अमन रीइंट्रोड्यूस तौबियु रेस्टोर तौबियु हाइबसे मणिपुर की प्रजा सिंगी अपाम्बनी मधु खनबियु हाइना कोई प्रेशर तौरिबनेबा मथंग सहिदा पांगथोकदौरिबा लोकसभा मिखल असिदा कांग्रेस पु माइथिबा पीगनी हाइदुना ऑपोजिशन पार्टी सिंगना मणिपुर थुगाइगनी हारिबा नागा पीपल्स फ्रंट NPF का पुनसिंदुना मिखल थेंगनगनी हारिबसि मणिपुर मियामगी अपाम्बा ओइगद्रा हाइना डिप्यूटी चीफ मिनिस्टर गेखांगमना हंग्रे लंगथबाल ब्लॉक कांग्रेस कमिटी न सिंदुना चजिंग लाकपा कम्युनिटी हॉल दा पांगथोकिबा नोमगी ओइबा ब्लॉक लेवल पॉलिटिकल वर्कर्स संगे कॉन्फ्रेंस दा वाफमसि माना फोंदोकिबनी थोरमसिदा PhD की मिनिस्टर I हेमचंद्र वर्क्स मिनिस्टर डॉक्टर K रतन कुमार MP डॉक्टर मैन्या ब्लॉक कांग्रेस कमिटी लंगथबाल के प्रेसिडेंट M बसंता पार्टी के अतई लुसिंग बकायासु सरब याकी गेखांगम नमखा तारदुना मणिपुर थुगाइगनी हाइदुना मिखलदा फोंगना थोरक्तुना माइ पांगनबा पार्टी NPF का पुनसिंदुना मिखल थेनगनी हाइबसि शक्ति फंगनबा खक्तनी मियामगी खनबा नते कांग्रेस नत्रा मणिपुर की इंटीग्रिटी कनाना सुकलोय मकोइना हंदक पुनसिलिबासि मणिपुर थुगाइनबरा नत्रगा मणिपुर कन्नबरा हाइना मियाम हंगबियु हाइकी मरोमदा CPI के स्टेट सेक्रेटरीना कांग्रेस MLA निफुगनी थोई माइ पाललिबा सिगी मनुंगदा सेंगना माइ पालखिबा यावरबदी लई हुके हाइना फोंदोखिबा वाफमदु यामना नोकनिंगबा मपुंग फादबा वांगांग अमनी हाइदुना MPCC की प्रेसिडेंट सु ओदिबा गेखांगमना फोंदोखि बॉम टॉप अमदे थिंगबा कयागी मरक्ता मियामना अकीबा यावदना कांग्रेस पु माइ पाहनबिदुना शासन पारिबनी मिखल मया खक्तता थोलकपा पॉलिटिकल पार्टी अमनते मतम सांगना मियामगी थबक तौरकलबा कांग्रेस पार्टी नि हाइकी मणिपुर थुगाइगे नागरा इंडिकेशन तक नागरा मार्च तौगे नागरा तापा लमसिंग से मणिपुर की कोठवा नागरा में सोई होंगे मधु कमुना हाजना थकलक को NPF कैंडिडेट से MLA से मधुगा
हाइबसिबो स्टेट असि इंटरेस्ट ओइगदना नखोइना सुनसिन बिसिबन मणिपुर थुगाइगे सुनसिन गदरेला मणिपुर सेंगे सुनसिन गदरेला हानगी अरीबा असेंबली बिल्डिंग असे पॉलिटिकल म्यूजियम ओइना थंबिनरबा हानगी एमएलए ओ जोइना मणिपुर के गवर्नर दा मेमोरेंडम अमा पिसिनदुना तक्षिनख्रे ngasi MPP gi office ta pangtho ki ba permission go unabadam hana makata na hai ki bada manipur ki political history da mayek lana le horga da ba all assembly building asibu sarkarna mahan nabu hona ba chumde all assembly building asi atopa department amagi office ohena na hona riba si congress sarkarna masa masa gi kudong sab launa na hona rakpani all assembly da sayen ngai na ba yaroi haki sidok tana na taga loisandana ta kana ho office ma sen be amnate masidi political museum moina nintina tamuga ya speaker ki thambi ya sumaina photo mayam nintin thambi raga ade thamna politically preserve to boya political kan hai dare museum amma monto kono somni ko gi masi mo assembly kamu da thajal la hon bani photo ji sum lo naina lo physical main tawri speaker ki phamam gar main tawri house gar main tawri ani sum photo mayam ji hamna hona kanda lobby du di lobby ki sit ananda ko MLA mayam bambado adu phakaga leiramre bigi sitto phakna logre ate te yena ban loi ne assembly pha yena bai pha to ole assembly yena kale sahi tarani pan gi makhada liba angang singbu ngakpi senbiduna makhogi hingbagi hak phanghanna bagi pandamda manipur sarkarna mamangi sahi lisingani tarani thogi na bemar gi tang anida hangdokiba manipur state commission for protection of child rights asi ngasi phawba manipur sarkarna ningthina miyeng sangbidabadagi commission asina mathau phajana pangthokpa ngamdri ISTB news na phangba paw gi matungina commission ase lingkhatkiba numit adumakta da commission gi chairperson ama hapaga loinana member taruk haptura mathau tawhanma hawrakhibani hauja pawba commission ase gi chapsaba office amata sarkarna pidri hari commission ase gi dakar oiba gari man power pay allowance amadi sitting allowance asina singba singsu ningthina pidri hari commission asigi oina hauze dakar oiribasi officer ma yauna kerani ahum pion ani amade driver ani ni hari pawasina makatana commission asigi oina chapsaba fan thamdrabasu sahi asigi angan sarukta lupalak manga khakti thadarakre hari commission asina tina matam gi manungda case tara rom pakatuna hearing chatharba matungda commission gi recommendation mari lena basingda pishin kre hari commission asigi chapsaba office leitabana hauze social welfare department ta ka ama wairaga commission gi thabak thorom sing chathari child rights kamari lena ba case singda miyam na commission da wakat ningba matamda commission gi chapsaba office leitabana mapung phana thabak tawdabadagi miyam na su kudong sadaba kaya mayok nari hari pawasigi matungina commission gi office amade lefam thopasing thambina na ba mari lena ba sarkar gi miyo singda wakat khrabasu haujik phawbi oina thabak amata paket latri haina pawasina makhatari inner light permit system chanahalu haina khongjang changshin ba mioi kunganipan ngarang police na phaki badu ngasi condition amata yaudana thadorakre ngasi desam go prista pangto papaw gimi pham amada students wing gi convener angambana manipur da inner line permit system chanahalu haina democratic oiba maong da changshin ba khongjang da manipur sarkarna anti national oiba khongjang ni haina phajin bagi thabak chathabasi labuk thibini khongjang asi aina yaba khongjang ni Mizoram Nagaland amadi Tripura da inner line permit asi aina yaduna chanari ihau changshiliba miosing pharaga ihau nam thabangam loi cabinet mi phamduna ALP gi matangda warep amata lawdaba silabak thibani haki and phamga doriba assembly mi phamda MLA humpuna manipur da inner line permit system chanana na bo pham ahan boina khanabiu sarkar sinasu bar sarkar da kan mamong detection biu haki students wing na non local sing lekai singda sandana no khongjang makha tana changshin khigani masida miyam na mateng pangbiu non local sing changbada thingbiu puba chaiba amadi kihan bagi thawong sing chathabiganu democratic oiba maungda khongjang asi changsinduna mai pangnana bhona minasi school sing da chathariba awareness program sing makhata na adumak changshin khigani haki akang na assembly session na madi cabinet and ifam makanta ikoi inner line permit system che chanaga dage haibagi wafam gi namaktai ikoi khana bibne phagani maduki mahuta mahero sing bhajan punchalaga namtharaga kian khangalaga ikoi irang solution ba yaroi solution lairoi maram maduna madugi mahuta makhata rakba government su cooperation pibi bagal wenna munna muktang khanta birakanda ikoi gi inner line permit system che amunna sanhana bagi sabsaba phire batu manipur state government lobby wai ba wafam se joint student coordination committee student wing mai kai dege koi thamjai ngasi ayuk se minister na konung mangi city convention amasung khumala pakta leiba bus terminus amasung mantri pukhida sagali bus secretariat ki building gi phibam hakthengena chatuna yengsan khre khongchat asida
Works Minister Dr. Ratan Amadi PWD Chief Engineer Suloinaki Khongchat asiga mari lenena paumi singda City Convention asi athuba matamda sabalu shilagani Malomda nauna sariba oil depot losilaba matungda Chingmaironggi depot si hongdoklagani Amaromda inner line permit ki matangda palladuna issue asiga mari lenena wari sananaba thong launa hangtuna leiri akoi pumana hona minaduna ILP chanasi Assembly na suwarip laukrabanina punna Delhi da satuna takshin minasi mapalgi musing Manipurda sanghandaba amadi lekai da sanghandaba haibasi anti-national oiba thawongni haiki कोई स्टेट असेंबली जो रूलिंग जो ऑपोजिशन जो यूनानिमसली कोई रिजोल्यूशन लौर था रे जी इंडिया गवर्नमेंट द बोल जी लेरे करीगुम दरकार लेरगदी कोई ऑल पॉलिटिकल पार्टी होबा ऑर्गेनाइज तौरगा कोई चल जो समिन जी हाइना सजेशन तौर करीगुम कॉन्स्टिट्यूशन अमेंडमेंट तौर फॉलो तारदी टू थार मेजॉरिटी दरकार वइबनिना करीगुम अदुगुम दरकार लेबा तारगदी बीजेपी की मरमु पांगसिंग लेब की मरमु पांगसिंग सीपीआई मरमु पांगसिंग कोई मयाम पुल्लगा चलगा आदा प्रेशर पीरुसी अखोजु हुजिक अदुम मतम की उनाब खुदिंगी होम मिनिस्टर दा प्राइम मिनिस्टर दा आइजु प्रेशर पीरिबनेबा Manipur da inner line permit system chanalu haina tongan malup kayana changshiliba khongjang asida All Manipur Handicap Person Welfare Association na saugatli haina ngasi permission da phongdokre association asigi office da pangthoki ba permission ga unaba aduda lubasigi president T Romeo na Manipur da train jorokpa matamda soinaireba singda su asoba chaitheng ama soidana pigani maramasina ngaligi matamda inner line permit system chanahanaba mathau tai tang tara dagi hogadoriba assembly famda inner line gi matang da kan maware logatabani shanti oina changsilakpa khongjang singda association asina saru yagani hai sahi kungi mathakta changsilaklaba khongjang asi center na su chummi hairaba phauba chanabi yaba pidriba sigi nungyo bo wakhalon karino haina joint committee on ILP na hanglagli committee gi media coordinator na thorpa cherwalamada miyam gi hope asi masige pandam phangdriba phauba tongan ba khongjang kaya chathakigani hari lamdam asi sei lising kaya gi puari lejaba thengkhang kaya da yaknabagi chaitheng phanglabasu ngasi phauba ahingba khunai oiduna lagli masamak aiko gi tungi mirol da ngasigi mirol na sinagadabani ngase khoina thengnariba population dilution gi lan asi hek maithi bada khunai asi malem gi leimai asidagi hogat payadana mami sam kigani mai masing matik chan hairaba lamdam asigi mioi kaya miramda masing thingamdana tona leli nakalamada masing yamdabana nungai yaipa imung oi haina thajahan khibadagi nomonomagi missing hantaraba piklaba tampaki lamsing masagi pothok loina mahan khibadagi changdaba yadraba hingbagi polam sing phangnam honabada nomonomagi lepalaitana mitopta lamjonli masida ekoibu kanjananaba amata ngairaba upaidi bharat ki chana kanglon gi manung sanba Nagaland Mizoram amadi Arunachal Pradesh ta chanariba ILP system Manipur da su chana hangadabani haibasini joint committee na tarik tara phauba chathariba khulak lerakta mitop changhandabagi khongjang asi laliba tang taraga manga phauba makha tana chatharagani loinana hayeng khwairamban kaithel ima singna wakan mi phambani hariba asida committee na taramna ogli imphal ge koibada leiriba kaithel singda su makha tana wakan mi phamduna yawasi sagat piu yawasida matam sanalam dam masida khunda leita duna leiraba mapal gi myo singna su sagatuna ILP chana hanbada mateng pangbiu masina aikoi masel gi marakta nungsi chanana hingminna bada mateng oigani ILP mitop changlak nanabagi system ni changhandabagi system natte hai sakarna corruption tawbada praja singna chumthokpa ngamgani haina MP Risang Kasingna phongdokre ngasi MP Sisters Imphala pangthokpa mega prayer session dari Sangkasingna waphamasi hakibani Love Manipur MP Sisters na sinduna pangthokpa prayer session asi Manipur da santi leinana ba amati hiram kaya da wonba purak nabagi pandam dani thoramadu da Deputy Chief Minister Gekhangam Archbishop Mos Reverend Dominic Lumon amadi atai Revel Kasu Saru Yaki. Miu bina sat kadaba Richard Chazat amadi amana ambu ikai kumnaba yauba wapam kaya wanga ki basina paudam ki. Isona miu iba oina pohalak pasi mamal yami aku mesel yang senabagi mahutta santi lainaba amadi sakuna na buhona changi haradra Manipur bu aphaba oina na iswarda kurumki. MP Risang Kasingna Manipur si India dagi hananing tamlamba lebak amani lamdam masida leiri bachingmi tami kaya na honarak padagi ngasi Sakar lingduna praja singgi thabak tauri sakarna misang mikhai naidina chingtam anida chakwa thorangi thabak pakhat pachangi Manipur da leiriba insurgency group singna apan bakaya piri haina phongdoladuna corruption mutharpada praja singgi achauba daita lei phongdoki bujing matamda community amana amamu yinchina da leire tribal na ta recognize of the
कुथा मरी मंगा सूरबरा अदु आई लाख खलबली मणिपुरी पप्पू लेथबा वारप लेथबा लमोन तो आगे तंबाक लेमन एक भाई तो मन चलने है चिंग में आप कोई शिलक तरम जोसो उजेक ने कोई ने जोसो क्या रखा देखो अदु चिंगी ना बोल तोहां तो ना मचो मुझे सब चढ़ गया रखा गया तो मणिपुर से खन गया थे आनी से अमन अममो फाउन के दबने आनी से मानस तो मणिपुर सरकार की मखादा लेबा MOBC डिपार्टमेंट मतम कुइना नमसिंदुना लेरकलबा लिसिंगनी तरामाथोय लिसिंगनी तरानिथोय की हाउसिंग स्कीम हाइदोकपदा चाउना अहोंबा लेबना प्रजा मियाम दा सममना बथोअले हाइना मणिपुर मुस्लिम वेलफेयर ऑर्गेनाइजेशन ना थादोरपा चेरोल मन हाइरी लाइरबा प्रजा सिंगे हक मतनब होनरकलबदी ऑर्गेनाइजेशन नसिना तुमिना येंगदुना लैरोय सु हाइरी हंदक सही की MBBS तमननबगी ऑल इंडिया की ओइना पांगथोकिबा नेशनल एलिजिबिलिटी कम एंट्रांस टेस्टा मणिपुर की ओइना थौबाल अथोकपम अवांग लेकाइदगी सगोलसेम इबोयामी की मसानुपा जोहान गुटेनबर्ग सगोलसेमना फास्ट ताखरे थांगमैबन जुमनाम लेकाइदगी ngasepam बिरेन की मसानुपी ngasepam मेमतोबी देविनानी सुबा ताखरे वांके पुकरमम लेरक्तगी nganगोम दिलीप की मसानुपी nganगोम चंचन अहुम सुबा पोजीशन ताखरे फास्ट ताखरबा जोहान गुटेनबर्ग असी कांचीपुर लेबा स्टैंडर्ड रॉबर्ट हायर सेकेंडरी स्कूल की महिरोनी इंडिया पुंबगी ओइना महाकना रैंक लिसिंग मरीगा सामरी हुमफुगुमापन ताखी महाकना फोंदोरपदा पांदम अमा फंगे खलबदी अखांग कनबा अमसों होनबा कनबगा लोइनना तमलिबा मही अदुदा पुनिंग थिना चंगबा तंगाई फदे हाकी सक्सेस हो जाय ता छात्रना मागी ओजा को अमदि नाय तागी गाइडसिंग जम दरकार होय अमदि याम कन होना दगा अनिसुबी पोजीशन तारक लबी ngasepam mem tombina koirengai de leiba Maria Montessori Higher Secondary School gi mahironi mahakna India pumbagi oina reng lising mangaga satret hum subataki ngaspam mem tombina phongdorpada Dr. Waningbagi apam angang oirengai de lerakhiba du kanna honabadi Dr. Tambab phanglakibani honarabadi ngamdaba leite hainingi haina phongdorki All India level the Pukhalakpada Sartre Singh da Koi Maitei Manipuri ki Sartre Singh so upgradation la idana progress layer kani lagi Koi sida Koi ki states ki mi few thousands ta khatang computer right Koi lakh computer kini adigi Koi Maitei Singh or Manipuri Singh or so education da yamna progress la kani Om subi position da lakibi Delhi Public School da तंबी महिरोई nganगोम चंचन्ना महक अनिसुबा एटीएम दा माई पालकिबनी अहानबदा माई पाउद्रबसु MBBS तमदबा यादे हाबिगी वखलोंदा होनबदगी माई पालकिबनी हाकी नोमदा at least 8 hours ayukta khara nang man panka पोतो subject matter yam gyan ta chakhiba subject chapter am da kaino haido habido yam mamut ta chakhi tar gadi long da dumadu helpful oi khale du last minute preparation after the one ataba long year na sai last night di khona basic to yam sing chakhiba maduni am roise Manipur Sarkarna athuba matamda MBBS BDS entrance test pangthoknanaba sindrabadi MSM na kanba khongjang changshilagani hairi Kesampata leiba MSF ke office ta pangthokiba paugi mifam amada Federation asigi General Secretary Koiring na phongdokibada entrance test pangthoknabagi damakta application form lising taruk satre taragani form thabada candidate lising magaga satre yakai taruk na submit torki candidate singna test asi yaunanam phonabada mangkiba matam amadi sanpang phudimak Manipur Sarkarna thausadabadagini Supreme Court ki ruling gi matungina pangthokpa yadabadagi MCI gi makada NEE test selection tonanabagi Lorak liba khongthang sigi matangda Health Directorate na marik chumbu wafam lebak miyam da phongdokadabani Sarkarna su issue ama loidringai da issue ama sagatnanaba sinbiganu haki छात्र सिंह सिगी लेबर मांगबा संगीबा पैसा मैम अमसुंग साइकोलॉजिकली मकोइदा डिफेक्ट ओइरप मैम सिगी नैनर जरूर मतुंगदा सरकारना अथुबा मतमदा सिगी रेस्पॉन्स सि बिबिरक्तरगदी अकन मोंगी एजुकेशन चथरकनबा MSF अमसुंग मणिपुर मफम असिदा लेबा स्टूडेंट मैमगा थौरांग सिनबा लोइजरे भारत के अतई स्टेट सिंगदा चनखरबा एग्रीकल्चरल मार्केटिंग एक्ट असि मणिपुर दसु चनहननबा सरकारना अमत्ता ओइबगी रेप लौबा मथौ ताई हाइना ऑल मणिपुर प्रोग्रेसिव फार्मर एसोसिएशन फोंदोखरे ngasi hiram asiga mari lenana Kesampata permission ga unaba mifam amada association ge president Joy Nongmaithem general secretary K Thoiba amadi vice president Nonglei Masu Saruyaki secretary coordination Samanandana phongdokibada egasi
चननबा लिसिंग अनि मापनदगी प्रोसेस तौदुना लाकपनी लिसिंग अनि तरादा बिल ओइना पार्लियामेंट पास तौकी हारिब एगसे अतै स्टेट ता चनबना खुदोंग चाबा कया फंगी मसिना लौमिसिंगदा याइफबा ओरि मणिपुरदा सु सरकारना असेंबली दा एगसे चनहननबा फिरेप लोबियु हाकी जोय नंगाई थेमना एगसे चनहननबा ngarang एग्रीकल्चर मिनिस्टर अमदि चीफ मिनिस्टर दा मेमोरेंडम पिशन खरे हारिब एगसे हंदकी बजेट सेशन दा पुथोकपना होद्रबसु कैबिनेट ना अयाबा पिबियु हाइबु वफम फोंदोकी मणिपुर सरकारना डिस्ट्रिक्ट काउंसिल की तोान बजेट हाबननबा कैबिनेट की वारेप लौखिबगी मतुंगिना जून 10 दगी होगदौरिबा बजेट सेशन दा मखोगी डिमांड सिंग पास तोबियु हारी एडीसी कोऑर्डिनेशन कमिटी मणिपुर के सेक्रेटरी हेमजात हांगना ngasi मणिपुर प्रेस क्लब ता पांगथोपा पामिशन गा उनबा अमदा वफम असि फोंदोखिबनी कन्वीनर ngalangjana डिस्ट्रिक्ट काउंसिल दा मणिपुर हिल्स एरियाज डिस्ट्रिक्ट काउंसिल एक की मतुंग इना डिपार्टमेंट कुनगतरुक cover taugadabani amadi central sponsor scheme sing work taugadabani adubu district council election pangthok khraba chahi ohum pharaklaba su makoi gi demand thabak ta onthok pide phongdoki hamza thangna se minister na tai minister mla makoi sing tananaga assembly da district council gi shakti pinana bore lawdrabadi singi praja sing tanaduna anoba khongthang lokhalak lagani haki isai mayek ibasingi loop email na puthokpa isai lechal phom ge thorom amanga si hotel imphal da pangthokre thorom aduga mari lenana lubasigi chahi ohum gi thopugada basing su khankhre thorom aduda ining thau leshem masana jawba milal gi luching purel sadokpam tomba mangang japanese hospital gi luching purel tm rajen ayang ma yauna miyoi kyan saru yaki email gi nongna thau punana ba EMKJW Gojenbu mathang sitna president amadi general secretary oina khankibaga loinana executive member tara manga busu ning thola semba sana zawbuna wasak loki KCP KK ngan bulup ki publicity secretary Malayam ngan bamaiti na thadrok pacherol amagi matung inna Manipur da no makang dana lupi gi mathakta chataba miut minegi wathokpu lubasina karidagi maru oina kamdongna thorak pono habagi thizin ba khongthang ama oina lubasigi operation mangal op kangli pak haiba task force ama semduna lamchat phajataba nupa nupi singha cherak piduna warak haukhre hari satkiba tang anigi nuthil pungani rom taba matamda luwang sangam da leiba Guru Heart Kauba restaurant amagi manungda nupa nupi ani na tabalisat chatharamba thengnari hari lupki musing na nupa du makhongda kaptuna ahan boina cherak pikre hari operation mangal op kalai pakna restaurant mapusing na restaurant da nupa nupi lapum matamda pataba thabak chathabada khangnanaba restaurant punamakta chana pathap ama ngasidagi chanaba haunanaba khangalagli restaurant da changliba nupa nupi khudimak ID proof check tobaga loinana makoi makoi maming matha mama mapa amadi leifam achumba saktak che yauraktaba amata restaurant da phamoloidabani amamaka ohenba yaroi zero bulb thanba amadi parda haptuna ka masa masa thamba yaroi hari chana pathap thoidaba restaurant gi mapu amadi caretaker bu lupna kanami yang changani hari jelosina makhata na phongdorpada kanagumba drug wabu tengbang ba miudi purustagi hek mapal thorpada lupna kanami yang changani hari New Delhi Dalaiba Dun Public School na Chaya Sige West International Education Award Fangli Haina School gi manager NB Sharachandra na permission ga phongdokre ngasi Manipur Press Club ta permission ga unabama da New Delhi da school sing hom lom lai hariba school asida tongan tongan ba specialist subject amari education program kaya leibaga mari lenina afaba mahiroi puthokpagi damakta suguma international award ase phangbani haki class 1 dagi na tuya phawda tongan tongan ba smart class amadi multimedia coursing tamli haki National Food Security Mission Rise 2012-2013 की second phase की मखादा cropping based training program and the distribution of input की मरमदा agriculture officer Impal East amadi agriculture department sinduna yaripok tulhel mayai likai community hall da nomayoba awareness program of pangthokre promoduda Impal East district ki deputy director agriculture officer Gunija inspector KS Riyazuddin agriculture department ki SRI ki expert TS tomba yauna tongan tongan bakhang ahi music na wangang ki thromapu wakiba Riyazuddin na lomising na thawai yauna honaduna chathok leiba mahi marong puthok pangam labadi Manipur semipal tang dan hingba state ama oiba ngamgani haiki CRD worker amadi community workers singna first aid karam na pigadagi habigi matang da nomagi oiba training program amanga si moirang khom da leiba Manipur State Council for Child Welfare office ta pangthokre council sina St John Ambulance India Manipur State Committee ka punashin ki bothorom aduda nupi yang khairom na saru yaki Job card holders singi lupa lak Nepal makai henbagi khusumal Langthabal Kendra gi MLA namat kre haina Langthabal Jila Parishad ki member Sagul Sem Ronel namaral sikre Langthabal Kendra gi MG NRJS ki
ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠꯇ ꯔꯣꯅꯦꯜꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯜ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯖꯤꯂꯥ ꯄꯔꯤꯁꯠꯅ ꯂꯨꯄꯥ ꯂꯥꯛ 7 haina thokre haina miyamda sandorlibo wafam ase yofam yaudabani sanpham ase jila parisatna sokpa yaba sanpham nate apun ma sanpham da lupa lak 7 lising budrama thoini haiki hanagi MLA na community hall oina sakraba mafam ase hojik kariba MLA asina land development assembly kai lampak semna bani haiduna line department gi share oina lupa lak 7 lising budraga mathoi lokhoki badu kadai da chakhrabage haiki Mga suba Manipur Rifles ki rifleman amana nongmai mari puduna sen khre hari police tagi phangma pauda khulaiga konana sen khre rifleman adudi zamkhong lang lufo mapau kuki khundagini mahak tamilong district ki singphu tungda railway ki thabak suriba sing ngak sena na belaibani ngasi ayuk angan bada mahana santri taringi manungda khulai sing adu puduna sen kibani mahana pukiba khulai sing adudi AK47 ama insas rifle ani amasung SLR amani Sing aduda yauba maru sing supu ki hari ngasi nungtil pung 3:30 taba matamda thawal wang mataba parking da van amana auto da thomadagi auto da tolakpa halama laikidre tara sokle laikidre bala dagi maming kharibam saubihal sahi maripu mapuroiba ipotombi kawi sarangpat maning lekai digini thodok aduda chenariba van adagi number na AS 23E 1671 ni mori dagi phal tam na hagalak pani hari ban aduna auto adu thonloba matungda maning da lakpa tata music amana amuk thom ki hari asok pasing district hospital thobal da pukalaba matungda rims da pukatuna lakana ki hari pungyar block congress ki political conference ama thasagi tang ahum da tribal research institute ta pangthok ki bada Rajya Sabha ki MP Sankashingna Manipur gi lemai dagi NPF kumba party leheloi da bani muthak ka da bani hana phongdok ki badu NPF Manipur State na kana yaning da phongdokre al orebulu chingwa mana asugum wangang ama handak phongdor pasi laibak thibani democracy sat palebak ama da asugum ba communal lobo phamasi phongdok haningde United Naga Integration link katuna naga miam gi damak thabak torombulu chingwa amana handangang turok liba asi mari ani long wangang ni hari Guwada ngasidagi hauriba BJP ki National Executive Meeting da handak Manipur gi Mountaineer Mangana Mount Everest matoloma ngamkiba du apemba phongdokre singkaru singasina tungi lakada thabak thorom sinda sumai pakpo oirasanu hari UPSC na loba NDA gi prekhada Rashtriya Indian Military College Dehradun gi mahiroi oinam khuman labana yangkhai gi mari subareng tamai palakpada Rashtriya Indian Military College Dehradun Parent Association Manipurna thakap phongdorli oinam khuman laba se singsamai singa makha liwalam bi sanam pukri mapal dagi oinam Jubindro amadi thoksom ningo Oinam Ongbi Renu Debigi Masanupani Hari. All Tribal Students Union Achamna Dabi Kaya Takshiladuna, Takshilaki Konjangi Manung Channa, Megi Tariatagi, Railway Tabak Thomson Lip Nanabalok Tokiba Matungina, Ziribam the Game Pal Power Shambali Railway Tabak Thomson Lep Krehari, Equigi Pomishina, Railway Tabak Thomson Sudribra Hana Yang Shilubada Masi Tender Kibani Hari. Sarkar ki school singna position lobang amdriba se sarkar khakta taina bagi mahutta asoiba se thidok mina changi haina MLA RK Anand na phongdokre maitram makhale kai da pangthokpa mana mathum yan thokpa masung ahan ba parent meet ki thorom da wafam se phongdokibani thorom asida MP Dr T Menesu Saruyaki MP na private school singna phaba mahiro kya puthokli adu boza singe tolop te pikna piri ngalengi matam da mark likna pirambadu leitre haki MLA RK Ananda Sakal ki school sing phagan hanaba government na kan honari masida aikoi khudimakna mateng pimina se haiki hui singda anti rabies vaccine kapthok pagi thoroma manga si sokhat khongthang lup singa makhana veterinary department ka kusamna ga pangthokre singa makha madi masiga koibada leiba hui chamaromda hidaka pagi thabagadu chathaki Youth Development Organization ki ground su State Veterinary Department ke loina Ward number 3 ki Councillor Ais Nutun Chandra Ward nominee Paunam Pilot amasung club ki President Thoksom Arun ke loina Ward number 2 amadi 3 ya koi bata leiba hui Maripuram hida kap thokre hari hozu makata na sanabi ki Paulo Bisi Sanabigi Pau Pizari.
Turkey-da thasigi taradagi pangthokadoriba second stake World Cup Archery Championship ta India gi represent tawduna saruk yagadaba coach yauna Manipuri sanaroi ngasi New Delhi thadokre sanaroi singa dudi P Lili Chanu and Bombela Devi Ratan Kumar Singh Gandhi amadi Haridas ni coach oina Jigunisa Devi India gi team masida saruk yari Nagaland gi Dimapur da satharakpa North East T20 cricket tournament da Manipur na winner oikre Manipur na Arunachal Pradesh pu run yakhe mangada maithiba piduna winner oibangam ki Manipur na ahan innings ta batting tawduna over tara taruk yorpada nong number modura lepki maduda wicket taruk turagan samaga tara score tawbangam ki amromda Arunachal Pradesh na over tara ga marida wicket punamak turaga suknagi ran yakha ma thoi khak logduna maiteki bani player of the tournament na Manipur gi Priyojina takre aduga ran nipuri pal lobangam kiba Guniram na man of the match takre Impal West ki Thangta Association Sindra Konjing Lekai de Leba Eclipse Kam Community Hall Zatharakpa Tournament Sigini Chanba Numit Pawada Hue Lalong Thangta Academy Oinam Hidrom na gold manga silver medal ani bronze ahum logdura majil thari adugo Hue Lalong Thangta Academy Mongshangaina gold mari silver medal ahum bronze medal ama logduna ani sugada lady table tennis ta world class sports person puthona bigi padamda table tennis federation of India gi miyeng makhada Manipur table tennis association na sinduna chatharakpa numit kungama thoini gi residential coaching program da takpi tabiriba North Korea gi coach Songhen Kim na anoba technique ya takpiduna world class ki table tennis sanaro sing state asitigi puthokna na honari Kumala Park sports complex ta leiba NSA gi indoor hall da chathariba coaching asida state asidagi khangatlaba sanaroi nipu aduga sanaroi tara amana notice ki region gi tongan state singdagi khangatpani North Korea gi coach Song Han Kim Singapore Hong Kong amadi at Europe ki countries singda training kaya piruraba sanairaba coach amani magna sanaroi sing asibu akan physical training gi piduna chatharak pasi makhata na sahi amurom chatharabadi world da maming leraba sanaroi kaya state asidagi puthokpangam gani haina coaching asida assistant coach odiba Euro Sports ki coach Thoksom Birchandrana ISTV News da wafam kaya phongdurki Amorom da coaching asida saruk yariba sanaroi amana North Korea gi coach asina takpiriba mong asiga hana makoina sanaram liba mong asiga yamna khenei coaching asi yaubadagi improvement kaya lakpangam lei hana makhatargli ngasi nomi oiba ainga sagi pau pizari ngasi khwadigi sakiba sang asi Celsius dagi kungani pan dasmik marini aduga khwadigi ingkibana Celsius degree kungani thoi dasmik nipani Nusita yawi sing manil gachang ayukta chada marifudra oiki aduga numinung matungda chada marifumathoi oiki nongju gisang millimeter taret dasmik taruk oiki marui bapau amukana pizari Minority Muslim singi center na lupa crore chahum kaithorak lagani haina chief minister Okram Ibobina phongdokre Manipur thugaini haiba kangbuga punmin naduna mikhal thengnagani haiba Manipur miyam ya pamba oigadra haina deputy chief minister na hangkhre amadi ariba assembly building political museum oina thamnanaba o joina Manipur ge governor da dakshin kre ISTV pau miyeng tabiri basing amukan kurumdari